Meeyam haurakuna Ngashi Ayuk Tidim Lambi Thinglure Khongjang Changsil Lamba Meeyam RAF Amadi Police na Tankhaikhre Meeyam gi ihau manungda Manipur Police ki IG Kabit ki gari Kwakathel Bazar da Meeyam na mai thakibaga mari leinana Police na fazan khibaga loinana jail da thazin khibagi mayokta Ngashi Ayuk Meeyam haurakuna Tidim Lambi Thinglure Ngashi Ayuk Meeyam na Tidim Lambi paringi gari awang leikai gi mapada Lambi thingbaga loinana Lambi mayaida tire sing puthokuna mai thaki Thogdok adu thokle haibagi pau tabadagi thogdok thokfamda Police Amadi RAF ki kangbu laktuna Meeyam adu Tankhaikhre baga loinana Lambi thinglambagi khongjang adu handok hanke Amadi mai tharamba gari tire sing lokthokre haire Panbayabadi tha siki taramapan ge numidangda Manipur Police ki IG Intelligence ke Kabit ki gari mai thakibagi thogdok aduga mari leinana Imphal West District Police na fagat kiba miyoi kuntra gi manungda chahi sudriba nupa macha mari bel da thadokraba matungda miyoi kuntaruk fazan khibani adubu ngarang miyoi kuntaruk adu court ta puthoklaba matung miyoi manga court na bel amuk pikraba matungda miyoi kunmathoi mathang thagi tang mari fawba numit 10 mari ni ge judicial custody remand pikhibaga loinana jail da thazan khibani